ꯁꯦꯟꯖꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯥꯏꯗꯨꯅ ꯀꯌꯥ ꯂꯥꯎꯔꯕꯁꯨ ꯗ꯭ꯔꯒꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯃꯉꯝ ꯁꯥꯟꯕ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯁꯃꯥꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯝꯊꯥꯛ ꯇꯧꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯦꯝꯁꯨ ꯑꯃꯗꯤ ꯀꯥꯔꯕꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯃ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 6.5 ꯍꯦꯟꯒꯗꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯁꯤꯡꯗ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯣꯏꯍꯟꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛꯠ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐꯤꯁꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯅꯦꯒꯤ ꯆꯤꯡꯅꯤꯡꯈꯥꯏꯕꯗ ꯅꯟꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 5ꯒꯤ ꯍꯛꯆꯥꯡꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯑꯃꯗꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯧꯅ ꯃꯤꯑꯣꯏ 70 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯗꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯣꯅꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯄꯤꯖꯔꯤ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯕꯁꯨ ꯗ꯭ꯔꯒꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯉꯝ ꯁꯥꯟꯕ ꯋꯥꯠꯀꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯨꯊꯠꯁꯤ ꯍꯥꯏꯔꯕꯗꯤ ꯃꯇꯤꯡ ꯂꯩꯕ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯂꯣ ꯑꯃ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯁꯣꯕꯤꯇꯥ ꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖ ꯆꯅꯨꯡ ꯀꯪꯂꯩꯄꯥꯛ ꯆꯅꯨꯔꯥ ꯂꯨꯞ ꯀꯪꯂꯩ ꯁꯤꯟꯊꯥ ꯂꯨꯞ ꯑꯃꯗꯤ ꯆꯅꯨꯡ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯤꯁꯥ ꯑꯃꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯍꯤꯔꯝꯗ ꯆꯅꯨꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯑꯦꯗꯚꯥꯏꯖꯔ ꯀꯦ ꯏꯟꯗꯨ, ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯩꯆ ꯄ꯭ꯔꯤꯌꯣ, ꯀꯪꯂꯩ ꯆꯅꯨꯔꯥ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯥꯡꯊꯦꯝ ꯊꯣꯏꯕꯤ ꯃꯆꯥ, ꯆꯅꯨꯡ ꯗꯦꯚꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯀꯣꯛꯉꯥꯡꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯁꯣꯕꯤꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯗ꯭ꯔꯒꯁ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯄꯤꯁꯤꯡꯕꯨ ꯅꯤꯁꯥꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯌꯨ ꯐꯪꯗꯕ ꯂꯩꯇꯦ꯫ ꯐꯣꯡꯅ ꯅꯠꯇ꯭ꯔꯒ ꯂꯣꯟꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯥꯏꯟ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯂꯩꯔꯕ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯥꯏꯟ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯤꯗꯕꯅ ꯉꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯤ꯫ ड्रग की मातांगदसु लेंगाक असिना एंटी ड्रग पॉलिसी अमा सेमदबना ngасidi lamdam asa drug chaba amadi yonbagi masing khangen hengalakli drug lalonba haibasi khunai asigi mirol amabu tumna hanaba honabani asigumba asuk sathiba makhalgi crime asibu tawriba miyoising asi sibigi chairak fawba pibagi tangai fadaba lei haina mahangna makha takhe संदीप यूनिवर्सिटी की एडमिशन की मातांगदा मणिपुर लाक्तुना स्कूल असिगी असिदा लमदम असिगी महैरोइसिंगदा खुदोंगचाब कया पीगनी हाइना लाउथोकलंबा गौतम ठाकुर असी ब्रोकर ने नमथाक तौबा मियोइनी हाइना कार्बी स्टूडेंट एसोसिएशन अमदे ऑल मणिपुर स्टूडेंट्स यूनियन एमसु अनिना पुन्ना पांगथोखिबा पाउमी सिंगा उनबा अमदा लाइश्रम अथौबना फोंदोखरे
ngasi mahairoi luf ani asina punna pangthokiba conference aduda MSU gi vice president Athobal Laishram Wangjam Sanatomba Maitai Excellent Affairs MSU Karvisune Association gi president Thangsi Timu yauna sarugakhe Hiram asiga mari lainana MSU gi Excellent Affairs Wangjam Sanatomba Maitai na hai sakhangdaba private agent kaya North East laktuna private university amadi college singda mahai tamnabagi khudong chaba pigani haina thajaba piduna mahairoi kaya ming chanaba counseling pithok pangthoklaga makhoina pikiba thajabasing amata pidabadage mahairoi kaya gi punse manglakpa kaya ama tholakpadage Englishing ani kunmathoi da MSU amadi mapanda leiriba Manipur gi organization singa punduna semba punsilasi aikhoi haiba thorang amagi makhada mapan lamda mahi tamgadaba mahairoi singi guide tawduna lakli Adubu public agent khara mafam asa laktuna advertise tawduna mahairoi kaya lana lamjing lakadawre haibadage mama mapa oibasingna Jackson nabagi damak miyamna khangan bani haina phongdokhe I giving Wangjam Sanatomba Maitai External Affairs Secretary All Manipuri Student Union aduga akhoi hantaki KSA ga akhoi jointly tongminar khosida fraud ki agent high university na akhoi na tragan agent na akhoi da promise tawramane ba CC facility pigani CC pigani high facility jing du pirakta ba high phi henkal matam da satra amadi parenting maruina North East ladiba akhoi da thangrba mayokna ba du akhoi gi KSA khak akhoi gi thengnabudagi ko ngarang karamba agent du sumi natra lali haibagi verify gi process khak sathagi bai tare adugi matang da khoi thamjage aduga makhata ba Thauram aduga mari lainana Karvi Student Association gi president Thangsi Timuna hai KSA dasu public agent khara laktuna mafam adugi mahairoi kayabu tongan ba private university singda opportunity kaya pigani haiduna pukhraga fraud oirambadagi mahairoi sing adu halaktuna laire Haiba thodok asimak numit kharani gi mamangdagi Manipur dasu Sandip University gi public agent khara laktuna advertise tawduna mahairoi lana lamjing naba hotnare haiba paw fongbadagi Karvi Student Association da apang basiramba adumak MSU dasu thoklagani amadi mahairoi kaya mangba tare khanbadagi MSU gi officer laktuna Gautam Thakur haiba miyoi asidagi Jackson naba amadi mahak asi fraud agent amani haibadu khanghanbani haina phongdokhe 70 students from Karbi Anglong has been suffered, and most of them has to come back to their home because they cannot afford the huge amount of fees to that university, because all are the private university. If they are failed to pay the course fee like in 1 month or in 20 to 15 days, the university not allowed them to sit in the examination also. These are some of the problems. So these are some of the false promises given to our students. So we must be very much aware in the entire Northeast, and we must disseminate the message in all northeastern state of India, because we are very much in ocean. These are the problems that has been faced in Karbi Anglong. So in coming days, if the same problem will face in Manipur, then it will be a very serious issue for us. It will be about the future of the students. University, but to aware our people from such private university, those who give the false promises. Tengnopol PSK team amana ngarang KG ahum gram chamaga marifu mapan romge brown sugar fagat pangamkre Superintendent of Police Tengnopol Golin Mangi meeting makada Tengnopol Police Station gi kangbo amana Tengnopol gi checkpost achat awung tauriba gari sing frisking amadi checking chathabada Maruti Suzuki Ertiga registration number UP 15DQ 0457 amadage ngarang nungthil pung mari rom taba adwaida brown sugar KG ahum gram chamaga marifu mapan rom phagat pangamkhibane More Ward number 1 Jalen Fai Khuldage Khaijang Baite Kauba Miyoi Aduna Sapon Cave Humfutara Humdoida Haptuna Gari Aduda Purakiba Fagatlaba Brown Sugar Sing Ado Malemgi Kaitil da Lupa Crore Taru Lakuntraga Mapangi Mathak Oigani Haide Fagatlaba Miyoi Car Amadi Polam Sing Ado Aingi Oiba Makataba Thabak Lokatnaba Tengnopol Police Station da Kusinakhibaga Loinana NDPS Act 1985 case ama file tawkre haide Angang singda natabali jet sajat chatpa singda chairak piduna afaba awanba khunai ohenaba aikoi puna honaminasi haina District Child Protection Unit ki District Child Protection Officer Yurembam Indramani na phongdokre
Wafam asing ngasi lenga ki Department of Social Welfare ki District Child Protection Unit DCPC Imphal West amasung Usababan Club Sagolban Sayang Pukri Mapal anina puna kusamnaduna Pokso Act and Prohibition of Child Marriage Act ki matangda nomagi oiba awareness program amada fongdokibani. Thauram aduda Imphal Municipal Council ki Ward number 7 hanagi councillor RK Jiten, Ward number 10 ki hanagi councillor S Tiken amade Sagolban Sapam Laikai Gram Panchayat के प्रधान ए बिसोरजी से सरुक याखे लोइना DCPU Imphal West के Child Marriage Prohibition Officer खाइदेम प्रेमजिन Prohibition of Child Marriage Act अमसोंग Advocate थियाम राजकिशोरना पोक्सो एक की मतंग वांगांखे थौरम अदुगा मरी लेना DCPU के District Child Protection Officer Rembam Indramani na makha tana Imphal West District ki manungda lairiba angang singda nattabali chat sajat chatpa amade chahi nauna luhongbagi thawong sing chathariba asigi matangda miyamda khanganabagi pandamda program asi pangthokpani karigumba asigumba thawong asi chatharabadi chairak fangani loinana lamdam asigi tongan mumpham singda asigumba awareness program asi pangthoktuna afaba awonba khunai ohenaba aikoi puna honaminasi hainasu mahangna phongdokhe ngasi sinjariba program asi akoigi Imphal West District ki manungda ngasi nom kangdana thoglakliba angang singda maruoina angang singda thoglakliba nattabali chat sajat chatpagi amasung nauna luhongbagi thodok mayam am thoglaiba si pokso eki makhadadi yamdrabada sahi taragi punishment lakani aduga penetrative sexual assault oitaradi sahi tara khadi tararoi mayamda kharadoichu awareness oinaba masi yade habchi oinaba mafam da akoi Imphal West District ki District Child Protection Unit na sinjaba program haiba program si akoina pangthok jarabe si mi myamna aware oihonaba hairiba angang singda natabli chatpa yade nauno lo hongba yade haiba mayam asi mayamda aware oiraga akoigi samaj asi afaba samaj ama oiraknabagi damakta pangthok jaba program ni Mamang thagi tang kunmapan gi nongyai matungda None District ki manung chana laiba Mawkhwang khulda chawna chingning khairakpadagi nansin khiba miyoi sing rescue team na leptana mi thibagi thabak chatharakhiba aduda ngasi su chingning khaibada nansin khiba miyoi amagi asiba hakjang phangba ngamkhre masi tharaga hojik fawbada laibak thiba thodok aduda leikhidraba miyoi yangkhai manga gi asiba hakjang phangba ngamkhre adugu miyoi manga gi hakjang di thiba khangdana leiri haide Machinery kaya sizinaduna mi thibagi thabak chatharapa asida railway construction company manakta dukan famduna leiba khunja manga gi hakchang ngasi fawba thiba phangdana leiri haide haukiba pungkun mari da covid laina na maram oiraga miyoi ama laikhidre miyoi humfutara nauna positive oire hairiba matam asda miyoi kuntarit narambadagi fakatke ngasi gi positive oibagi chang chada taragani thoi oikhe ngasi laikhidaba miyoi ama tharaga covid na laikhidaba apudba masing lising ani chama kunma thoi yaure amaromda Union Health Ministry gi data gi matung ina India da haukiba pungkun mari asida nauna covid-19 positive oiba miyoi lising kun chamanga kunipan thengna kre lising taraga tare chatret marifutara na laina asagi fagatki amade miyoi nifu ma phana lekidre masiga tharaga hojik fawbada laichet asna maram oiraga leikidaba migi masing puna lak manga lising kun manga chatret sumna mapan oikhibaga loinana hojik India da covid na naduna leiba migi masingna lak ama lising nifu humdoi chamriga nifu mapan oide Positivity rate na chada manga dasmik ani ahum oikhe amasong fagatpagi chang na chada marifutara nipan dasmik maritaret oikhe Board of Secondary Education Manipur Bosem na lauba class 10 gi exam da 19 position tarak khrabi sapam payal da Manipur gi miyam na mateng lepta na pangnarakli ngasi su kwa kaithel thongnawjam lekai dege retired pediatric ki doctor Chabungbong Mangina handak pangthokiba Bosem na lauba class 10 gi exam da 19 position tarak khrabi sapam payal da sel oina lupa lising tara gi mateng pangkhre social media da PONYTV na thagalakba video urubadage mama na wana hona jaduna sapam payal bu lairik tamhanduna handak ki metric da 19 position takhiba aduda apen bu fauduna mateng asi pangbalakpani haina Dr. Chabungbong Mangina phongdorakhe sapam payal ga moi mungmanu unaba laksari si koi social media da PONYTV ni thagalakpa se video du urubadagi aina mama na wana hona jaraga mane hona jabagi awaman son ubidna impa na tawrba tuition gi irang phalang da tawi mayam jin natabada la proba haitari impa ne gi ti aduga khungang nei sang asang man koi salari pamjida
लाइक की महाव मुकुन मौब खंगम मुदन kan khalim mafam ita mana hona jaraga parikha do jiti metric ko haidre board of secondary education ha do da 19 position lepa I hana do da aina nunga haja tar si matang da aina poni si bi pisu aina hagat Manipur Progressive Piggery Farmers Association MAPPF na handak marak swine fever sandorak liba asiga mari lainana awang sakmaida ani shuba face ki manung chana disinfectant kamthokre ngasigi thauram asi Manipurda swine fever nariba asida mateng khajiktang oirabaso pangba ngamnaba miyamna tawrakpa donation adu punsilaga disinfectant asi kaptokpani haina Manipur Progressive Piggery Farmers Association MAPPF igi General Secretary Khundrakpam Malem nganbana phongdorakle mahakna makha taruduna African swine fever asina Manipur gi mafam kayada sohalakliba asidage ngakthoknaba biosecurity measures laukhatpa mathau tai maram aduna miyamna mahik asi sandoktanaba okonda changma matamda tonganba fijol sandal amadi footbath thambibadagi loinana akoibada disinfectant chaithokpa loinana machinjak mapandagi pusilakpa matamdasu disinfectant phajana tawbinaba haike worldly oinasu US and approved tawkraba vaccine Vietnam da puthokrabasu India dadi yoraktribana hauzik fawba vaccine kapagi khudong chaba asi laitre North East ki state taret asina punsilaga semliba North East Progressive Piggery Farmers Association NEPPF ena state sing asigi chief minister sing da masigi matang da che pisinduna athuba matamda masigi hidak asi India da so fanghanna ba khonari hairi Hujiki African swine fever harib anaba sina atuki matik amangata thole aduna hujik nadriba jaga amasung laina sina so onriba jaga singi ichilinaw da association gi maigai dagi akoina appeal tawning badi mahika du changna bagi lambi singa sagi akoina mapan dagi akoina okon da changba matamda okon gi damakta tongan ba phi thambi ba okon gi damakta tongan ba sandal khungup naibi ba then akoi bada matam chana disinfectant chaithokpi ba adudagi entrance da footbath thambiba haibadi akoigi peroxide na chingba sununa chingba chingje chaitoga khongji lupthoga natraga na khongje phajana adoda net laga changbiba ngasai akoi asida aina panjaningba madi akoigi North East Progressive Piggery Farmer Association NEFI na masulai awang nompok lamdamgi akoi state tare na pullaga semba hairibe association asina so akoigi concerned chief minister sing sida state tare ki sida lobby tawraga masida koina memorandum submit tawraga athuba matamda masigi hidakse akoigi India government da taknaraga porakna baina akoi khandi khanari madubu masi kyam kuina matam changi ga dawno khangdabanina akanba section tharang lakhotmina chi matang sta break malomina se PONYTV na makhal mathel gi thoram sing sandokuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba harjari miyamgi suggestion bu khawrangna ngaijari break ki matungda mayam taram opchore Azadi ka Amrit Mahotsav ki manung chana Sangit Natak Academy New Delhi ki makhada Repertory of Wari Leba Manipur amasung Sri Sri Radha Mandap Sat Sangha Lup kapuna khosamnaduna tha asigi tang tarago humdoidagi numit manga ni chumna chatharakiba Wari Leba Festival Inglisingani kunithoi loishinbegi thauram amanga se wahengbam laikai da leiba Sri Sri Radha Mandap ta pangthokre thauramduda athoiba mithunglen oikiba Manipur Cultural Council ke President Kangjam Radha Kumar na phongdokhibada lamdam sida wari liba khongjom praba lairik haiba thiba kaya asi lamdam asa sitharakpagi fibam lakle wari liba gi thauram asi leikai da pangthokpa mathau tai masina tauba yaba yadaba afafata sing khanthana ba wakhal fahole lamdam asida ahongba kaya lakle masida ahal lamanda thaksi khase khanglaktaba maong maril tadaba kaya tarakle masi thoktana ba mama mapa oibesing amade naha oibesing na punna hona minaba mathau tare haike pangdokhiba thauramduda wari libada sarugya kiba miyoi singbu pungning thogatuna certificate sing khusinakhe
ꯉꯁꯥꯏꯁꯤ ꯃꯥꯁꯨ ꯎꯞꯄꯁꯨ ꯁꯣꯔ ꯍꯣꯟꯖꯟꯕꯗ ꯑꯗꯨꯝ ꯌꯥꯎꯈꯤꯗꯧ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯦ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯃꯖꯣꯒꯤ ꯑꯣꯏꯔꯝꯃꯤ ꯅꯪꯒꯤ ꯅꯪ ꯂꯥꯏꯔꯤꯛꯇꯪ ꯄꯥꯎ ꯑꯩ ꯍꯩꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯅꯪ ꯐꯥꯔꯁ ꯇꯥꯒꯦꯔꯥ ꯁꯦꯀꯦꯟ ꯇꯥꯒꯦꯔꯥ ꯚꯛꯇꯤ ꯌꯣꯒꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯅꯕ ꯄꯣꯠꯁꯛꯅꯦꯅ ꯈꯜꯂꯤ ꯏꯁꯣꯔꯁꯤꯗ ꯄꯨꯔꯥ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗꯅꯤ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯤ ꯚꯥꯕꯣꯛꯇ ꯅꯠꯇꯦ ꯃꯤ ꯑꯇꯩꯒ ꯅꯠꯇꯦ ꯃꯗꯨ ꯎꯠꯄ ꯀꯩꯅꯣꯁꯤ ꯉꯁꯥꯏ ꯚꯛꯇꯤꯒꯤ ꯀꯩꯅꯣꯒ ꯔꯁꯀꯥꯁꯤ ꯃꯗꯨꯗ ꯐꯣꯡꯗꯣꯛꯏꯕ ꯀꯩꯅꯣ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯠꯂꯛꯏꯁꯤ ꯚꯛꯇꯤꯒꯤ ꯁꯦꯟꯁꯤ ꯑꯩꯈꯣꯏꯗ ꯃꯥꯡꯉꯛꯄ ꯁꯤꯗꯔꯛꯏꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯁꯤ ꯂꯤꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯡꯕ ꯍꯪꯕꯤꯁꯤꯐꯥꯎ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯊꯥ 6ꯀꯤ ꯍꯥꯞꯁꯦꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯝꯕꯒꯤ ꯃꯇꯝꯗꯨꯗ ꯃꯔꯝꯗꯤ ꯀꯔꯝꯍꯥꯏꯅ ꯂꯩ ꯂꯧꯒꯗꯒꯦ ꯁꯤꯐꯥꯎ ꯈꯪꯉꯛꯇ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯄꯨꯔꯦꯡ ꯍꯧꯖꯤꯛ ꯀꯩ ꯀꯣꯛ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯣꯝꯗ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯒ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯄꯪꯖꯪ ꯆꯪꯉꯛꯏꯁꯤ ꯁꯤꯗ ꯂꯨꯔꯤꯗꯤ ꯁꯤꯗ ꯁꯦꯠꯂꯤꯕ ꯄꯥꯏꯃꯥ ꯀꯨꯔꯇꯥꯁꯤ ꯃꯨꯁꯂꯤꯝꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯤꯟꯗꯨꯁꯤꯡꯅ ꯀꯔꯝꯍꯥꯏꯅ ꯇꯧꯏꯕꯣ ꯈꯪꯗꯦ आर्टिस्ट अमना महाकी ओजादगी तमलिबा महै अदु प्रैक्टिस याउद्रबदे मपुंग फाबा महै फंगलोय हाइना लेंगा के आर्ट एंड कल्चर डिपार्टमेंट की डिप्यूटी डायरेक्टर जी धर्मदा शर्मा फोंदोखरे वाफम मसिंग असि संगीत नाटक एकेडमी न्यू दिल्ली की सेंथंग मखादा चिल्ड्रन कल्चरल सेंटर मणिपुर सिंधुना मणिपुर ड्रामाटिक यूनियन MDU की हॉल द पांगथोकपा 1 month चिल्ड्रन थिएटर वर्कशॉप कम प्रोडक्शन लोइसिनबगी थौरमदा आर्ट एंड कल्चर डिपार्टमेंट की डिप्यूटी डायरेक्टर जी धर्मदा शर्मा फोंदोखिबने थौरम अदुगा मरी लेनेना जी धर्मदा शर्मा हाई हौरक्लिबा मिरोलदा असिगुंबा ट्रेनिंग पीदुना आर्ट की लमदा खोंग थांजिलक्नबगे इंटरेस्ट हापिब असि थागतले मसा मसागी तौबंगंबा हाइथोय सिंथोयबसिंग अदो थिदोकपिरगा चानाबा लंबिदा खोंग थांजिनगदबने मियोइबगी पुंसिदा तंबगी लोइबा नाइदे आर्टिस्ट अमना महाकी ओजादगी तमलिबा महै अदो मपुंग फाना प्रैक्टिस तौरगा परफॉर्मेंस उलबा मतमदा मसागी लेजरिबा हाइथोय सिंथोयबा अदो हेनगतकनी हाइनसु महांगना फोंदोखे मसीसिना चिल्ड्रन कल्चरल सेंटर ममिंग सिमकना साइकी तुंगी जनरेशन की पिलर की सेमकनबगी होगी आर्टिस्ट प्रोफेशनल आर्टिस्ट सुंगकनबगी फैक्ट्री मजामनेना होहननब होनबिउ हाबिसोय सुम थमजगे पुंजल कान मपुंग फाबो अमो हिदरने अदना आर्टिस्ट अमना ओजादगी तमुरगा ओजा गुरु सिंगे तमकांदा अैगी ओइबा सरुक की प्रैक्टिस तुम तौद्रगदी मांग थोलप ngमोय अदुगा नेशनल अवार्ड पद्मश्री फंग संगीत नाटक एकेडमी अवार्ड फंग साहित्य एकेडमी अवार्ड फंग चुब अवार्ड फंग टोकन ऑफ रिकग्निशन पीनबगी स्कीम याउजरी एलिजिबल थाबिरो अगस्त की तांग कुन लास्ट डेट नि आर्ट एंड कल्चर की वेबसाइट फॉर्म थागलगा थमजरे डाउनलोड तौबिरो अदुगा डायरेक्टरेट लागा थाजिनबियो डॉक्यूमेंट सुना आर्टिस्ट की नमकता आर्ट एंड कल्चर डिपार्टमेंट अंगंबा मीन्स सिजनगा सपोर्ट तौनबगी पांदम लेजरी हाबो फॉर्म से थमजगा ngasi ayu pung 10 rom tabada Chandel district ke manung chanba liwa maring village da laiba LN Midun kauba miyoi amagi yom maina tumna chakre laibak thiba thodok adu da chawrang na lupa lakh 10 rom manghan takhan khre mai adu kari dagi hawrakpano haiba chap chana khangri haide LN Midun na phongdorakpada ngasi ase Sunday oibani na mahang masamak imungi mising amade खुंजापुन मक चर्च दा फास्टिंग तौबगी लेरिंगै मतमदा महाकी युम मैना चाकले हाइना खुल अदुदगी चही 5-6 लोमदा ngairiba angang ama चर्च दा लाक्तुन हाइरखे मदुदगी चर्च दा लेरंबा खुंजासिंग चेलक्तुना मै अदु कन्नबा होनखे अदुबु युम अदु उना सारगा तिन्ना कुप्पा ओइबा मरमना इमुंगी पोचै पुमनमक अमता कनबा ngamhodana tumna चाखिबने मियामना होनबदगी अतै थंगनबा युमसिंगददी संदोखिद्रे चांडल फायर सर्विस के कांगबुसु लाकलमलगा अवांग बचिंगथक ओइबना गाड़ी काबा याखिदे हाइरे लाइबक थिबा थौदोक अदुदा फौतिन हुंफु चेंगबेक अने मोटर बाइक अमा टीवी सेट इन्वर्टर बैटरी इमुंगी फमुंग कांगथोल उपु फिरोल चाखुंगी पोलमसिंग मचासिंगी लाइक लाइसु चे चांग सेल ओइना लुपा लिसिंग निम्फु रोम अमदे युम अदु यावना चौरांगना लुपा लाख 10 रोम तुमना चाकरे हाइरे मणिपुर स्टेट असगी यामना मरु ओइबा नोंगचुप थोंगनी हाइना लेरिबा जिरीबाम डिस्ट्रिक्ट असगी न्यूज एजेंसी अमा ओइना लेरिबा जिरी न्यूज नेटवर्क JNN गे चीफ एडवाइजर सु ओइबा के शरद कुमार सिंहबो मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर बोर्ड की चेयरपर्सन ओइना हावलकपदा मणिपुर की चीफ मिनिस्टर एन बीरेन सिंह बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी लोइना बीजेपी सेंट्रल लीडर सिंहबु जिरी न्यूज नेटवर्क कमिटी के माइकैदगी थागतपा अमदि हराउ फोंदोखरे डॉक्टर खोइरोम शशि कुमार मंगांग हेल्थ सर्विस के डायरेक्टर ओइरकपदा तरामना ओपगी थौरम अमंगसे
Fubala Makhala Kaida Pangthokre. Khoirom Apokpa Thogalumna Sinba Thoramaduda Maipakpi Hospital ki Managing Director Dr. Kate Tomba Amadi Naharol Thaudangi Editor Kate Loya Lakpa Divisional Forest Officer Juri Banke Sanarembina Sarugya K. Thauramduda Director Sasi Kumar Haikibada Mana ngasi fangliba fam asi man haitoi singthoibagi fangba nate matam sangna lamsida chumna thabak tawrakpagi mahini haike mana makatana matam chuppada afaba thabak tawnaba wafam panke Thauramduda Editor Loya Lakpana Aikoi Matam Chupada Aikoi Amata Oina Punna Bohanase Aduga Achumba Tauna Bohanase Loyana Sports Amadi Mahai Masingda Farakpa Singh Chowna Mating Pangani Haike Thauramduda Cyclist Bronze Medalist KH Regia Amade Highest SLC exam da subject Manga the letter mark Fankraba Ajit Kumar Khoirom Amade subject Ani the letter mark Fankrabi Jolly Khoirom da Manapi Duna Puning Thogat K Nangi village ki oina war on drugs government sina su packet piraiba lekai gi khungi mayam sina su sojok pibiduna maru oina jila parishad member pradhan kobal gi adaksha madam su yogire maru oina police department gi su local corporation pibiduna war on drugs sida aharun hogulak ni mayam singsina sangai phum praja mayam gyan tadaba mayam sida drugs sina mangkal kadoriba Laiba Maruina Naharon Hogalam Mayam Sigi Khangabo Assembly Constituency Manung Chanba Sangayum from Dangase Mayai Kaba Chinjaki Mayokta Miyam the bike rally ama Sangayum from Sin Batuna Chat Craig No to Drugs, Yes to Life Haiba Wakalonda Social Welfare Association Sangayum from the Silaga Chatkiba Bike Rally Ado Sangayum from Cherapur Salam Makoktage Khangabok Esegi MLA Okram Surjakumar Haunabi Matung in a Lamtake Rally Lamtava Aduda Thawbal Jila Parisad ki Adaksha Hasina Begum Thawbal District Police ki SP Jogesandra Hawijam Sangayum from Jila Parisad ki member MD Hibjur Rahman Sangayum from Part 1 Gram Panchayat ki Pradhan MD Jakir Sangayum from Part 2 Gram Panchayat ki Pradhan MD Wahidur Rahman Amasung SWA ki President MD Jor Rahman Susarugya K Rally adu lamthabaga loinana MLA Surjakumar na rally adubo mai pangnaba honabada saruk yariba Thawbal Police ki SP amade atai officer sing local sub government ki elected members sing buso MLA ki maikai dagi sangayung form miyam ki mahut silaga thagat pafungdokhe Lengang na changsiliba war on drug 2.0 ase mai pangnaba aikoi puna sagot minasi haiba wafam so MLA Surjakumar na thamkhe Ngasigi bike rally aduda mayai kaba chinjak sizinaba toklasi haina thaba play card kaya supaina ke bike rally aduna sangayung from sin batungna chaluraba matong khul adugi idiga lampakta lamtung from oibaga loinana miyamgi oina mifam amasu mafam aduda pangthokhe mifam aduda sangayung from da anti drug association haiba ama semba haina mot amata oina yana ke loinana association asi sembada anjuman amasung UDC gi makhada laiba club Organization sing pulaga sangayung phong gi idika lampakta khul apunbagi oiba mifam ama athubada pangthokpa haibana chingba warep sing lauki haide Jiri Bamda Laiba District Hospital 50 bedded hospital haina khangnariba asigi chathok chasin tawriba yamna maru oiriba lambe NH 37 dagi uchatol fauraga ningsingkul asida lairiba hospital asi faubada lairiba loinana mahaikol Lamno Pokpi Amasung Aglapur Dagi Hospital Fawgi Lambi Sing Ase Asuki Matik Fatabana Maram Oiraga Emergency Patients Pukhalakpa Amadi Emergency Refer Taubada Patients Siba Yabagi Lambi Ama Oire Lambi Azangai Hak Laitana Railway Gi Pochai Thadaba Lakpa Achawa Gari Kaya Thousanduna Lambi Asida Amuka Hena Kudong Thiningai Thohandaure Matam Kayadagi Hospital Asigi Lambi Sembi Yu Haiduna Tongan Balaikai Miyam na hesitation Kaya So Changsinduna Lakli Adubo Ningai Tauba Angang da Mithai Pizaraga Thembagum na Taure Haizening Bawa from the commitment P Bagi Mahuta Kudaktagi Tabakta Ontokpio Lengang na Hairiba Hospital Asigi Lambi Asi Athuba Matam da Jiri Miyam gi Khanbiduna Akhanaba meeting Changbiyo Loinana Yumthang Nariba Assam State ta Maru Oiba Lambi Sing Khak Natana Lairak Kulak Fauba Miyam na Chathok Chachin Taubada Nungai Hale Ningsing Bayabadi Haukiba election gi campaign Kayada Mapi Mapasing na Lambi Thongi Wafung Kaya Hairam Masung Asi Fauba Mapung Fana Sembidri Haina Miyam da Phungdok na K Malim da Honglak Liba Aying Asagi Khal Kairak Liba Asidagi Kananaba
amukogi miting makhada paring naina chatharakliba mass tree plantation program gi saruk ama oina ngase Imphal East District United Club Organization gi unit ama oiba Eastern Club Development Organization gi manung chana lairiba Santhai Natural Park Andro Kharam Laikai da uhai wahai panba ujara chanirom thakre ngasigi u thabagi thoram asida amukogi advisor N Sam Sundar amukogi office secretary NC Munin IEDUCOG President Takelambam Dizo General Secretary P Ingocha Khoban Eastern Club Development Organization gi President T Kalachan Santhai Natural Park Committee gi Secretary KH Pisak NEUCOG President KS Orendro Sukogi Secretary M Thabi All Andro Maira Paibi Association gi Secretary CS Masore Apunba Nupi Khunai Lamjing Maira Luki President A Ibetombe Palem gi President Bimolata Amadi Atai Atopa Organization gi Mihut Singh Susar Yakhe Ngasi Kaisamthong AC ki MLA Nisikan Sapam na luchingduna Department of Veterinary and Animal Husbandry Amadi Sana Janmasthan Club Kaisamthong ga khusamnaraga Fast Pace ki oina hui amasong haudong gi oiba hida kapagi thoram ama pangthokre Hariba thoram asda hui amasong haudong puna chamarom da hida kapthokhe Sana Janmasthan Club na konba Kaisamthong Riverfront Garden da pangthokhiba thoram asi hui haudong singbu laina tina dagi ngakthoknaba amade rabies dagi ngakthoknaba haiduna pangthokpani haire Anauba Mangal Tengbang Love AMTL na sinduna ahumlak suba oina Mongjam Maibakul amadi Korengaida leiba class 10 amadi class 12 da first division yaurakraba mahairoi singda mana mathum pibaga loinana angang singi lai yekpa changdamnabagi thoram amanga se Maibakul community hall da pangthokre Thauramduda AMTL gi treasurer SENJAM Gyanendro na hai Maibakul handak Haidokhiba Bosem na lauba class 10 amadi Kosem na lauba class 12 da Maibakul Mongjam amadi Korengai dagi first division da yaurakiba mahairoi singda puning thaugatpa oina mana mathum asi yenthokpani Thauram sida angang singi lai yekpa changdamnabagi thauram amasu pangthokpani maduda class 1 dagi 4 fauba category A class 5 dagi 7 na category B amadi class 8 dagi 10 fauna category C haina khaidokle Category A the trees are our best friend. Category B the role of women in society amadi. Category C the importance of farmers haina tongan ba thim the lai yekpa changdamnaba asi pangthokhe. Makha tada mahairoi kaya afaba maikaida puraknaba honabada AMTL na mating pangani haikhe. Thauramduda Imphal East ki Adaksha P Bimola, Nilakuthi Gram Panchayat ki Pradhan TH Roxeni, Radiant Group of Companies ki Chairman and Managing Director Nepram Romeo amadi M Syam Kishosu Mithunglen oina saruk yakhe. Manipur State Rural Livelihood Mission ki meeting makhada Sinthangan Village Level Federation BLF Kairem Bikong na sinduna Ward number 8 amasung 9 gi tongan phamsingda lamtu sengdokpagi thabak chathakre Sinthangan B BLF ki makhada lairiba tongan ba HIG singi masing yamlamba member singna angan ba ayuktagi hauna thoraktuna lamtu sengdokpa aduda Kairem Bikok awang lekaidagi social worker Laishram Somen nasu thaknaba ising amasung hai mahine chingba chana thaklaba polam sing mateng panglamki haide matang sta break am kalang minase PONYTV na makhal mathel gi thoram sing sanduktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawrangna ngaijari Break matungda mayam mataram akchari Lamphel Police Station gi OC Khogendra Pangambam na luchingba kangbu amana mioi ahum che chang yaudana purakpa urea bag chahum ka konana chingmerong gi Bishal manakta gi ngarang numit yongba matung pung 12 makhai rom taba matamda fare Police tagi fangba pau amana faraba mioi sing ado Moirang Turenbam lekai dagi
Kumam Rajabala Chahi Yankainithoi Apokpa Lekidraba K Sanahal Bisnupur Yumnam Kunaudage Ngangom Surjit Chahi Nifumathoi Apokpa Lekidraba Maipak Amadi Yumnam Kunaudage Laimapokpam Birdaja Chahi Kuntragahumde Apokpa Kunjode Makoi Ahumna Tonglakpa Tata Truck Asok Leyland Registration Number WB23E2947 Asida Dr. Fasal Thaba Urea Beg Jahum Asi Hablaga Puduna Lakpada Kamlaga Check Tawada Makoina Purakli Bahar Adugi Che Chang Amata Yarum Dabadagi Fabani Haide Assam ki Hozai dagi Manipur ki maru oiba laifam lensing amade athauba singi yata from the kurumduna makoi ki pari puri ki haurakfong ki maramda hena khangnaba lakiba sing aduna Manipur ki athauba kaya ki wari ningsing baga loinana haikat leikat tamnabagi lakiba sing bo hauzik mapung fana maka chathade Hozai team adu ngarang khagem pali panthakta laiba khumukcham imocha amade khumukcham ombi asala ta luwang laimana achamba khudol piduna tarabna okre maitai ama oibagi Thawna Lingjildo Matam Pumna Makta Mangdanabagidamag Isana Thawna Hapchabagi Khongthang Ama Oina Miyoi Kunmari na Saba Hozai gi team asina numit 10 gi khongchatta Manipurda laktuna July 10 mathoidage amuko gi officer leiriba Hozai Maite gi team asina maru oiba Laifam Singh Mathang Kurumbage Thabak Maka Chatharakpagi Saruk Ama Oina ngasi so Haingangda Laiba Ibudo Marzangi Kubumda Chatuna Lai Kurumluraba Matungda Imphal East ki Wakhada Laiba Nongdam Sanglen Pakhangba Lining Kolda Changduna Kurumzabaga Loinana Ipa Ibungo Mangang Luwang Kuman Ahumdagi Thongjake Nongdamba Ipagi Thogaluf Amadi Lining Kolge Ima Chingbi Laimana Lakliba Tim Adobo Lengyan Fi Yan Biduna Taramna Oki Amade Nomai Jing Chingda Laiba Sanamahi Kiyong de Changduna Kurumki Loinana Apunbagi Saktam Kaidana Bahona Kiba Kikrupata Changnam K Ngasigi Kongchat Adu Amukogi Assistant Organization Oriba Yung Kaibam Ingocha Luang Amade Amobagi President Wai Kunjarani Nalamjan K Tengnopal District in Manung Chana Morigi, Hino Mokong Ward number 7 the Laiba, Kula and Ivele Girls Children Home da, Aijar South ki Makada Free Medical Camp among Ase, Nungtil Pung Amatab the Pangtok Cray. Medical Camp Asida Assam Rifles ki Senior Doctor Sing a free health checkup amade, Test Taubogalone and Hidak Langtok Sulim Yantok K. Free Medical Camp Asna Matam Chana Lying Ba, Laina Tina the Ging Autok Naba, Upai, Matau Karamna na the Yetan Legade Hibadu, Kunja Sing the Gan Tahan Kibet and Natana. Mga Suba Battalion Assam Rifle Mori na Sinduna Kudaki Oiba Nupi Macha Singi Yumda Healthcare ki Kanabasing Ado Fangan K. Kem Asida Sarugyariba Kula and Ivelay Girls Children Home Staff Rasi Lembi Urem Bam Nangase Kem Ado Bushiliba Assam Rifles ki Kangbu Sing Bud Hagat Pafungdo K. Tauram Asida Chahi Nipandagi Taraga Mangagi Nupi Macha Kunda Free Medical Camp Asigi Kanabafangan K. More Hinong Mukung the Labor Bulen, Ibelay, Chindrel Hongi, I stop a money, I Nina, Rasi and the Rembamne, Ngasi 5 ARD officer team Sinlang to Nako, Yang Singu, free medical care, Mama Panto Piduna, Angang Singu, Yang Pazana treatment at Tabagdama, Akogi KI, home to my Tagagi, Hanai, and a Tabat. India government ke Ministry of Culture ke Sentang Makhada Athokpam Khunau Art and Culture Academy na sinduna ngasi Athokpam Khunau ki community hall da Lairembi Domain Haina Mingthon ba nongmi ki oiba pungi workshop ama pangthokpaga loinana masigi production miyam da utkre India government ke Ministry of Culture na laibak asigi tongan mafurup singi thaina dagi leraklaba Pung isai jagoi na chingba traditional culture sing mutkidana ba amasong culture sing asibu amuk hingat hanabagi pandam da pakat pa thaurangi makada pangthokpa ngasi thauram aduda khangabok esigi MLA O Surjakumar Dalit Sahitya Academy Manipur National Secretary Y Mahendra amasong khangabok Part 1 GP gi Pradhan Ningthausam Malana Susur Yakhe Board of Secondary Education Manipur na Lauba High School Living Certificate Examination English ngani kunithoi the third position da mai paklaklabe Meneka Huidrom Yauna SSLC exam English ngani kunithoi amade Kosem na Lauba Higher Secondary Examination English ngani kunithoi the first division da mai paklaklaba Kairak GP gi manung da laiba mahairoi singbo Kairak United Development Association Kudana Kairak Kaithal Lampa Community Hall da harau taram na okre Thauramdu da Manipur Pollution Control Board ki chairman oiriba Wabagai Kendra ki MLA Dr. Usam Deben, Kairak Wabagai Jila Parisad member Mayangbam Jayanta, Kairak Gram Panchayat ki Pradhan Ilangbam Ongbi Santi Laima.
Upa Pradhan Yumnam Ratan, Kudagi President L. Chandra Kumar, Sanatombi High School, Kairaki retired headmaster S. Irabot Amade, social worker K. Ningthem Jang President members in Oike. Ngasigi Tauram da High SSLC exam in Singani Kunitoida, third position the Mai Palak Labi, Kairak Konang Lekaidagi, Huidrom, Shamo Amasung Jamunagi Machanupi, Meneka Huidromda, MLA Dr. Usam Deben Lupalak Amagi Selgi Manapi, Puning Togat Pagaloinana, Mahang class 12 Lodriba Forward, Thagi Lupalising Ahum Supiragani High Lauto K. Atay Mio Kayanasu Meneka Huidromda, Selgi Manapi, Puning Togat K. Board of Secondary Education Manipur na Lauba High School Living Certificate Examination English Ingani Kunithoi Amadi Kosem na Lauba Higher Secondary Examination English Ingani Kunithoi da First Division na Mai Palak Laba Kairak GP ki Manung da Laiba Mahairoi Marifu Mari da Su Selgi Manapi na Puning Thogat K Selgi Manasing Adu Wabagay Kendra ki MLA Dr. Usam Deben Amade Kairak Gram Panchayat sponsor taupane Mangal ten thana chahi khuding ki lep na pangthok pagum chahi asigi oina so serve for better future haiba theme da ten tha khungang gi akoi bada laiba thoidok hendok laba miyoi sing mairoi sing amadi ai basing bu oktuna puning thogat pagi thauram fourth felicitation cum reception ngase ten tha multiplex ta pangthok kre thauram adu da higher and technical education gi additional director pangambam santi kumar health department ki retired district media officer naurem lamdon ZEO John Tugi AI of Schools Moirangthem Syam Sundar Amadi social worker Moirangthem Ibo Bishak Sarugya K. Thaurangi Mapong Oina Saruk Ama Oina Handak Pangtokhiba class 12 exam da Mari Shuba Amade Manga Suba position Takiba Kungang Asigi Mahiroshin Yauna NEET exam Mai Paklaba Mahiroshin Amadi Sahitya gi award Fanglaba Miyoi Kayaso Kudol Sing Tamdana Puning Thogat K Amadi Ikai Kumna K. Kekru Yari Club Yari Pongna Sindana Kekru Kulgi Oiba Handak Tahaido Kiba Board of Secondary Education Manipur Bosembi Class 10 Council of Higher Secondary Education Manipur Kosembi Class 12 K Amade Atai examination Kayada Thoidok Hendokna Mai Paglaba Mahiroi Singbo Harau Tayamna Oktona Puning Thogot Kre Ngasigi Thauramduda Kekru Primary School gi retired headmaster Longzam Ibotombe YK College Wangzing gi assistant professor Dr. Longzam Anand Kekru Yari Club ki advisor Laishram Somrendro Kekru Development Youth Club ki president Longzam Iboyama Maitai Kekru Yari Club ki president Laishram Sanjoy Kekru Yari Club ki Hanigi secretary Athokpam Sunil Amade Kekru Yari Women Development Organization ki secretary Pangambam Ombi Jamini na Chingbana Sarugya K JNB entrance examination da Mai Paglaba Mahiroi ani yauna class 10 amasung class 12 ke examination da Kekru Khaki oina thoidok hendong na Mai Paglaba Mahiroi ningfuda achamba khudol sing tamdana puning thagat khe Northeastern Hill University Nehu Shillong Meghalaya na lauba BA Anthropology Honors Examination English ngani taraga mapan English ngani kuni thoida Tara Suba position da Mai Paglabi Chandel District ki Liwa Chaning Village tage Rungkham Ngoru amasung TH Romila Monsang anigi machanupi Rumin Ngoru bu Liwa Chaning Village Authority na Liwa Chaning Village Community Hall da Haraktayan Okre Thauramdu da SDC Chandel Mothel Saka Liwa Chaning Village ki Chief Kumar Karto Monsang Tribe Union ki President NG Benithan Monsang Naga Student Union ki President Ngoru Lawrence Monsang Official Association ki President Mobar Singh Karto, Romen Ngokura ki Apokpa Rukham Ngoru amasung Apokpi, Tis Romira Monsang na mayay tang balawke. Thauramdu da Romen Ngoru amade HSLC exam da First Division da Mai Paglaba, Liwa Chaning Village tagi Mahairoi Tareta Manapi na puning thogat pagaloy na Blessing Minister Oikiba Liwa Chaning Baptist Church ki Pastor TS Mauritian na luching laga makoy gitungi punsida heni yaifaba ohenbina ba isyo da thongi jakhe. Chahi sigi class 10 amadi 12 ki exam da Moirang Municipal Council ki ward number 2 ki Konjang Laikai Youth Welfare Association na kwanbu mafum da laiba First Division da pass tawkraba singbo oktuna harawa phongdok pagi thauram ama ngase association sigi loising da pangtokre thauram maduda Mampil ki President K Padamo retired EO K Mohendro amade retired SSB K Ibomcha loinana Laikai ki ahal Heights Babu Chan Singh na saru gyaduna mapung fana pangtokhe Loinana Association a class 10 ke Mahiroi Taret amadi class 12 ke Mahiroi Anida Sel gi tengwang PK retired EO K Mohendro ge Maikai dagiso angamba sel gi tengwang piduna Mahiroi singbo puning thagot khe Ngasi All Jiribam Sports Association ke office ta Jiribam Olympic Association ke annual general body meeting pangthok kre meeting aduda Jiribam Olympic Association ke president
M. Brajakanta Singh, Vice President S. Maniton Singh Amade, KSIS Asok Kumar Singh Matang Shina President Amade, President Member Oina Sarugya K. Jiribam Olympic Association के member ओरंबा लाइखिद्रबा THBB O Mangi Maijai Amade L Anil Singh की माफम दा मिनिट अमत तुमिना लेप्तना इकाई कुमनब उठके कुपना खनरबा मतुंग इंग्लिश इंगनी तरागा तरीतगी इंग्लिश इंगनी कुनितोई फाउबगी अकाउंट स्टेटमेंट पास तौखे मतुंग चाही मरी पुगदबा अनौबा ऑफिस बियरर सिंह खनखे पुना मेंबर तरागा मंगा लेबा ऑफिस बियरर अदुदा प्रेसिडेंट दा एल रंजित कुमार जनरल सेक्रेटरी दा CS रंजित कुमार अमदी ट्रेजरर दा टी संजित पु येनबा लेतना ngasagi मेफम ना खनखे Sorok Atingbi Youth Club SAY Shina Sinduna Hillgard Maninglega Community Hall da tha asigi tang ahumdagi hauna Kangkut Nipan na sarug yaduna chatariba First Hillgard GP Mixed Kang Tournament Inglisingani kunito jiribam ngase Sanakiba anishuba semi-final match da MNC Ningthembam amade Ichel Club Dibong team anina sanake MNC Ningthembam na tos ngamduna kang kapa hoki aduga Ichel Club Dibong na Maikai Khanke apiba matamda MNC Ningthembam na Ichel Club Dibong bo Panjal Tarago Humdoi Nipanda Maitiba PK Ngasigi match aduda I Dewana umpire oike Ahum suba position ki damag tang taraga mapanda Hillgard GP Kangkut amade Ichel Club Dibong ga sanagane aduga final match na LEC Babu Para amade MNC Ningthembam ga sanaragane Lakliba July ki taraga mapandagi kulhumdoi fauba West Bengal Kolkata gi Satyajit Ray Indoor Stadium da pangtok kadawriba Wako India National Children Cadets and Junior Kickboxing Championship Inglising ani kunithoy de sarugyana bagi damag United Association of Kickboxing Organization Manipuri Sanaroi humfutara mga amadi official nipan ngase kumal lampaktagi UAO KOM के President CH Pradeep Singh na flag off tawduna Manipur thadokre Championship asida sarug yagadawriba sanaroi amadi official khudingmag asoi angam yaudana iramdangi mingchet purakpa oiresanu haina United Association of Kickboxing Organization Manipur Executive Member Singh amade parents singh maikai dagi yaifa pauzet pirakle aroi badamari paumna pizari War on drugs haiduna kaya laurabasu drugs ke mayokta akanba law ama semdriba fauba changsiliba khongthang mangam sanba wat kani haina nupi samas na phongdokre Mama mapa oibasing na namthak tawba singdagi Jackson biyo haina MSU amari Karbi Student Association na phongdokre Tengnongpol Police na miyoy ama malem ni kaithel da lupa kor taruk makai hen bage brown sugar ka kona na fare Angang singda nat tabali chat pa singda cherak piduna afaba khunai ohen na ba puna hana minasi haina District Child Protection Officer na phongdokre Noni gi chingning khaibada nansin khiba miyoi amagi asiba hakchang ama fangbangam khre miyoi manga gi hakchang di thiba khangdana leide Amadi haukiba pungkun mari da Manipur da COVID na miyoi ama laikidre nauna miyoi hungfutara positive oiba thengna khre Madang isda numidangi PONYTV Prime Time News Solution today Manipur da tholiba e pausing khangnabagi damak PONYTV mireng tabiyo